खरवाले ते ओ तंबा चंगो ते हजिपु थमालगी मिसे दुगी मतंग दुबु तंबा असेंग मपुनु मखंग महाके मपुरोइबा बोरिस नो ओइरमद्रे हौरुपदगी एसआई एम चेने हैबसिते खोइसु खंगे दुबु अखोइनि चिंगनरगा लेबनि एसआई दो असेंग बे एसआई रा नत्रगा पुलिस पर्सनल नमने एसआई सारिब्रा नत्रगा नुपी अदुदा नमथाक तौनननबगिदमक एसआई नि हाइजनदुना तौरिब्रा अमोरे हौजिकती एसआई बुदा तसेनमक थौदोसिदा माक चेनर नहानदगी महाक खंजिनदब सादना तुमक ले नुपी एसिगा महाक खंगनै हाइबो वासु माने कोइदा हाइदि नुपी दिगा पोपी ममाना हाइबदे एसआई मगा मागा वारी सनकी अदुगा खुदोल पोट खरा चाना थंगनब पिरमी हाइबना चिंगा मदुदी कोइ चिंगनदुना लापनि अमरोमदा बोरिस नुपी एसी महाकी पुंसी लोइसिलगा महाकी अतोप नुपी मा लौबा यानानबो होनरंगदरा हाइदुना कोइ चिंगनब लेखि अदुबो बोरिस की मफमदगी थौदोसी महांगना नति हाइबे कोइ खंगी अदुबो बोरिसना मतौ करमना थंबालबु युमदगी तानथोखिनबा मखोइगी मुंगना करमना तानथोपा हाइबदुगी मतंगदा अखोइना तसेना खंगदब खर लेबदुना महाकु फागलगु वाहंग पांग तौबु मतमदा इमुंग मनुंग अदुना तसेना सना हुराली हाइबगी अदुगुम वाफम अमदा मयुमदगी तानथोखि बोरम हौजी कस्टडीदा बुदाय खोइ खुता लेरि ते मागी वाहंग पांगबदो ऐसु तानिंगी सोइदुना मके थंगनबा कासिदा तो मतौ करमना महांगना थंबालबो हाटपा राजे सर बोरिस तो कौथोगा थादोकिनबा तौसि फनी सर गामै सर बोरिस तो कस्टडी दिगना परो फगनी सर ते अदुदी बोरिस मरा लेत्रबनिना थादोकिबा तारे You see the drip, yeah, I'm fitted up. Hop in my car and the giddy up. Secure the bag, yeah, I get the bus. Pick it up. Hop in my car and the giddy up. Secure the bag, yeah, I get the bus. Pick it up. GoDaddy offers hosting that's reliable and simple to set up. Get 99.9% uptime and best-in-class security to keep your online business running smoothly. Site backups happen automatically every day, so you never lose a thing. 24/7 expert support comes included. हौजिकती केस अस्ते महाका करीमतो मरी लेनत अदुबु तंफाबो महांगना नमदुना सना हुराली हाइबगी मरालदा युमदगी तानथोखिबदुदी असेंगमने चुमने हाइबदुदी अखोइना खंगमंगमते अमोरे मिहात असिददी महाक याउद्रबनिना महाक मरा लेथ्रे सर अमतो संजरगे सर गमै लो संखे लो सारगी मनाक संसिको अदु नान ऐने नंग खरा फुबुदको नंग सावि यादेको होय ऐ करिसु खन्थि अदु अखोइना तौबुदसु नंगी नुपि हातपदु मागे चुम खंगनबदो बुनिको मरुबु यादे सर सिदा लेजरे सर बोरिस केस असिदा नंगु चिंगनबदगी अखोइना फाबा अदुगो वाहंग पांगबा तंगाइ फदना नंगोंदा खुद थागेबदो मदुगिदमा अखोइबो वारौबिगन सर ऐ करिसु खन्दे सर एनीवे अखोइना खुद थागिबा असेंग बचुम खंगनबगिदमक्तन असिगुम केस असिदा महाकी मपुरुबना मिहात चथरम क्यामरम याव अदुबु अखोइना खुद थागिबदुनदी करिगुम मरम खरदि अखोइना खंगदब नथि हाइबदि नंगना नंगी नुपी तानथोखिबसि नखोइ इमुंगदा चथगिबा करमबा करि थोंग लेगे हाइबदुदी अखोइसु खरदि खंग अदुबु महाकी मांगखिबा सना अदुगा हौजिति महाक लेत्रबनिना मदुगी मतंगदुदी अखोइना केस सिगिजु मरि लेनथ्रे अमोरे केस असिदा थंबानबो हालिबा एसआई बुदा अखोइगी खुद लेरि सर एसआई बुदा हारिबसि मथौ करमना चप चाप मिहार असी मतौ क्रमना चथके हाइबदुदी खोइ ngaके मतुंग दे इंटरोगेशन तोरगन अदुगने असेंग मुसिंग अदुदी खबरदा ई पाउदा अखोइ सुदना हपचरकी अदुगा नंगना खंबिनिंग बलेरगना मफम सिदा नोमला खंबयन फरिसा अदुदी अयमुक फनी संतोष अदुगा संतोष वाफम अमतंगदी हाइजनिंग हाइबियुस नुंसिनदुनु नुपा नुपी अनि मयुम पानदुनु युमदा लेरक्लगा
nupi adu pamaktre haiduna hekta makhainabadi amaromda imana amadi ipana mamobu yadre haiduna yum adugi tanthona bu honaba matamda nupi dugi mateng khajiktang nangna pibi kitabase haibadi nupi dudu nangna support tobi kitabase masi sunang yaran tasena maksana adu thamalna mapamda tasena mak pibu iram lagasu pi khibra masung pi dabra haibadudi nangi chindadi pi khi haiba leragasu sana adu imungdu di leite dana leiramba yai yonthomba yai adubu aseng bamadi chumbadudi nakhoi enigi wari asida adumak lotuna leiragani aseng badu khangaga thambal bu nangni inthokpi boram labadi khara su pharamgadaban amarom da nangna thambal bu inthokpiram darabadi taibong pana sidanga shishu thambal hingduna leiramani aduga nupi bu karisu leitana khanba esai buda esai buda nang asi thambal bu khudum chanduna mapunsi mangan khibase kariguma nangna thawa sabiram labadi thambal gi punsi nga shishu nangi sagaida sir ayamna lan kret aseng mani sir thambal na sana huran manate sir kari sir ay thambal manung shi sir adubu sir aina thambal bu hek lawrubu matungdagi aigi ima amadi ipana thambal bu yamna pamki madudi karigi sir khungang nagi unglakpi nupi aduga aikhoi gi chuki hamanati tok thorukpada ningba thungdi haiduna ayama matamda imana ngangduna lek sir aikhoi gi mung manungna matam punumakta khungang da leiba mi singbu hanthana kanbagi mawong ma igi mana to aigi mana matam punumakta thambalbu hanthana kan masina maramoraga sanahadu mahangna irujadringeda imung maduda table mathukta sana thamlamki adubu mahak sanadu mahak kauki imana loshinduna thamlaga wafam adu haidokta nammakidamak amadi sanadu mapamda thaiki haiba badnam adu piraga yomasidagi tanthukna sin kibane cha oh adudi nakhoi gi plan ni mani sir aishu thambal manushi adubu yum adugi makhada ima amadi pabungna yadrabanina ai khongkot punchin bag chap manaki boris nangi imana imphal haibo wahe makak sinari imphal ase kadai bo gogi imphal haiba mafam am leibro khachitang tamna leiriba imphal haiba hek mayol da sunati adubu thap labu khungang dagi onglak labi thambal bo nangi imana pamde haiba gidama nangi imada nangna shogatki aduga thambal bo ni inthoki manis masipuna bak aina mabu mirai khibagi sir kasidi mahak sulomnum to bumi amagi makhata taduna mahagi punchi mangkre khalubada mahaga igaleina khiba marike hojikti ai thambal bu yam ningam laktre sir boris hojikti kari ganarun phare nahak sat ki bayaran aduga hojikti yumda leribi ima amade dongye pabung yamna haraujarani maramdi khungangda leibi thambal taibong thadoktuna chatkre masana makhut chana imphal mayoldagi pamjabi mamau amalawraga nungai yefana panbadi yarani dana seksine yum panbiu aduga masimatang su khangbiu imphal lawai khungang haibasidi mine semani aikoina mafam asida imphal ni haina sauthok chaba lerabasu aikoina mafam asidagi mapan chathokhiba matamdadi aikoisu chingmandagi lakpa migum mine ubani haibase nakoigi mana su khangbadi fei yare nang sakhiba yarani sir masigi nupa se kya phaba midi mande da sir magi nupi du busana hurale hairaga mayumdagi tantholage sir namdana makoina huran bisu tahanba aduga somdana mabu phuttaba esai ma thengnaraga punsi mangbasidi sir thaman ki khalubdi amnu nuwaiti da sir gamai masini ni taibu miyoi ba haibase kharasu pen thokpa kharasu lai thokpa haibase taibu miyoi ba khogi khungchat yaugada ba thaba mani karak lak ni hingdana yaba nati migi mangna ba siluba ise mamai thangda kari so phaboir mi bu hanthana khanba
ꯃꯥꯕꯨ ꯁꯣꯍꯟꯗꯅ ꯈꯟꯕ ꯃꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯑꯩꯅ ꯃꯤꯕꯨ ꯅꯨꯡꯁꯤꯔꯨꯕ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅꯅꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯤ ꯂꯥꯛꯀꯅꯤ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕ ꯍꯥꯏꯁꯤꯗꯤ ꯀꯩꯗꯧꯉꯩꯗꯅꯦ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣ ꯑꯩ ꯃꯉꯥꯏꯔꯦꯅ ꯆꯠꯂꯤꯕꯁꯤꯡꯁꯦ ꯃꯈꯣꯏꯗꯒꯤ ꯍꯦꯟꯕ ꯉꯥꯛꯇ ꯊꯣꯛꯂꯛꯀꯅꯤ ꯁꯔ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯈꯥꯁꯤ ꯀꯔꯤ ꯇꯧꯒꯗ꯭ꯔꯥ ꯁꯔ ꯀꯁꯇꯗꯤꯗ ꯆꯠꯂꯣ ꯋꯥꯍꯪ ꯄꯥꯎꯍꯪꯂꯒ ꯊꯝꯕꯥꯜꯒꯤ ꯃꯤꯁꯦꯁꯀꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕ ꯈꯪꯒꯗꯕꯅꯤ ꯐꯒꯅꯤ ꯁꯔ ꯑꯗꯨꯗꯤ ꯑꯩ ꯀꯥꯗ ꯂꯩꯖꯔꯝꯃꯒꯦ ꯁꯔ ꯂꯩꯔꯝꯃꯣ ꯇꯝꯐꯥ ꯑꯩꯈꯣꯏ ꯋꯥꯍꯪ ꯄꯥꯡꯒꯦ ꯇꯦꯌꯥꯏ ꯑꯩ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯃꯇꯧ ꯀꯔꯝꯅ ꯊꯝꯕꯥꯜꯕꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯂꯥꯡꯗ ꯊꯣꯜꯂꯒ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯄꯤꯈꯤꯕ ꯇꯦꯌꯥꯏ ꯅꯨꯄꯥꯁꯤꯡꯁꯤꯕꯨ ꯑꯁꯨꯝꯅ ꯂꯣꯏꯅ ꯇꯧꯕ ꯖꯥꯠꯂꯥ ꯇꯝꯐꯥ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯃꯤ ꯑꯃꯒ ꯋꯥꯈꯜ ꯃꯥꯟꯅꯗꯦꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯛꯐꯝ ꯃꯥꯟꯅꯗꯕ ꯋꯥꯈꯜ ꯃꯥꯟꯅꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯖꯠ ꯃꯤꯑꯣꯏꯕꯅ ꯆꯠꯀꯗꯕ ꯁꯥꯖꯠ ꯃꯤꯑꯣꯏꯕꯅ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯗꯅ ꯃꯗꯨꯗꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯃꯥꯟꯅꯒꯅꯤ ꯑꯍꯦꯟꯕ ꯇꯧꯕꯁꯤꯡ ꯑꯗꯨꯗꯤ ꯃꯗꯨꯗꯤ ꯑꯥꯏꯟꯅ ꯌꯥꯔꯣꯏ ꯑꯥꯏꯟꯅ ꯌꯥꯗ꯭ꯔꯕꯗꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯆꯩꯔꯥꯛ ꯐꯪꯂꯕꯗꯤ ꯁꯤꯕ ꯅꯠꯇ꯭ꯔꯒ ꯀꯩꯁꯨꯝꯁꯪꯗ ꯑꯩ ꯊꯦꯡꯅꯔꯦ ꯑꯁꯦꯡꯕ ꯈꯪꯅꯅꯕꯒꯤꯗꯃꯛ ꯑꯩ ꯋꯥꯍꯪ ꯄꯥꯡꯕ ꯍꯧꯔꯒꯦ ꯍꯣꯏꯇꯦ ꯑꯩ ꯇꯥꯔꯒꯦ ꯁꯔ ꯕꯨꯙ ꯅꯪꯗꯤ ꯃꯑꯣꯡ ꯃꯥꯟꯗꯅ ꯅꯨꯄꯤꯒ ꯌꯥꯝꯅ ꯍꯥꯠꯄ ꯍꯩꯅꯦ ꯑꯁ ꯑꯩꯈꯣꯏꯗꯤ ꯄꯨꯂꯤꯁ ꯑꯣꯏꯒꯗꯕ ꯇꯟꯕꯨ ꯇꯜꯂꯦꯗ ꯄꯨꯂꯤꯁꯅ ꯅꯨꯄꯤ ꯍꯥꯠꯂꯗꯤ ꯑꯩꯈꯣꯏꯕꯨꯁꯨ ꯃꯤꯅ ꯎꯕꯗ ꯅꯨꯄꯤ ꯍꯥꯠꯄ ꯃꯥꯜꯂꯣꯏꯗ꯭ꯔꯣ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯠꯂꯤꯗꯨꯕꯣ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯍꯜꯂꯒ ꯃꯥꯕꯨ ꯈꯨꯗꯨꯝ ꯆꯠꯂꯒ ꯍꯥꯠꯄꯤꯔꯤꯗꯨ ꯀꯔꯤꯒꯤꯅꯣꯕ ꯅꯪꯕꯣ ꯑꯩ ꯁꯣꯏꯈꯤꯕꯅꯤ ꯀꯔꯤꯅꯣꯗ ꯃꯤꯕꯨ ꯍꯥꯠꯂꯒ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯕ꯭ꯔꯅꯦ ꯁꯔꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦ ꯁꯔꯁꯨ ꯑꯩꯅ ꯅꯣꯡꯃꯩꯅ ꯇꯥꯡ ꯀꯥꯞꯄꯒ ꯁꯔ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯅꯦ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯍꯥꯏꯕꯗꯤ ꯌꯥꯕ ꯅꯨꯄꯤ ꯑꯗꯨ ꯅꯨꯡꯁꯤꯕꯗꯨꯕꯨ ꯅꯪ ꯍꯥꯠꯄꯤꯔꯤꯗꯨ ꯀꯔꯤꯒꯤꯅꯣꯕ ꯒꯃꯩ ꯉꯥꯏꯀꯣ ꯁꯔꯁꯨ ꯂꯥꯛꯈ꯭ꯔꯦ ꯅꯪ ꯅꯨꯡꯉꯥꯏꯒꯅꯤ ꯁꯔ ꯂꯥꯛꯑꯗꯤꯀꯣ ꯑꯗꯨ ꯅꯪ ꯄꯨꯂꯤꯁ ꯑꯣꯏꯔꯁꯨ ꯉꯁꯤꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯐꯨꯕ ꯌꯥꯔꯦꯀꯣ ꯁꯔ खर वरौबीगनुको अखोदि असिगुम थबक तौब मीसे अखोदि खर फुगले अदो सर वरौबीबे यादेको हेंग अमुक जेल दगी थोलगा गमैद फुगे हाइबदि तौबिरकनुको अखोदि फुदबे यादबगिनि सर मसी सर न वरौबीबे यादेको गाइको गाइको गम बुदा थबसि नंगना चथबने हाइबदि खंगि अदुबु करिगिदमक अमदि मतौ क्रम हाट पाइबदो अखोदि सिगनायो सर थंबाल गैगा मखोगी थोंगाल मियादे गारि यादबदगी आई थेंगनकी नमिद अदुदगी थंबाल होइने ngawजकी थंबालनसु आइबु नुंसिबि अखोइनी अदुमक खंगौदि मतौ करमना नुंसिनरखिबा मतौ करमनि बानि नंगनखिबा असुमना हप्ता मनिदि यामना नुंगाइना लेखि मसिगि मतुंगदगी इबानिगी नुंसिनबगी मरि अदुदगी मरि सेसिनबना इबानिगी अरोनबा मरि लेनरखि मतम अदुदा माना हाइकी दाबुदा मसिगी इबानिगी थौदोक्सि अइदि मसि यामना पामदबनि दाबुदा अइ युम पालोरे हले हाइदुना अइबु सानबिगदोरिब्रा कैनो नंग हाइदुना सि सानबा कौब्रो नुंसिनबगी मरिनि नंगैगा याना लोय से इमादो मसा लाइंग सखिबा अखोगी तमोनने आदा गुवाहाटीदा अनाबगी मसा येंबा चटख्रिबा हौजी इमासु अनाबगी डॉक्टरदा लाइंगदुना लेरे अइना नमु मु पुसलुरो इमुंगदुदा इ वाखंदबा थारोइद्रो अइबु थाजदबा तौगनु इमादो हेक नाबा फरगा अइना नमु पुसलगा इबानी लुहोंगदौनि केदोरगे असुमसा माकैगा थाजनबा लेखि मसिगी मतुंगदगी इबानी यामना तोइनो उनकी मदुदगी थामुक फाजलकपदगी मागैगा तोइनो उनबा ngamkidi आइसु केस कयागे थबक कया आइसु थबक चिनचलकी मदुदा नोंमा माहना कॉल तौरकी दाबुदा करिगिनो आइना फोन तौबसु मता पाइदे मेसेज थारबसु निथि नुंगाइना मता लगदे यामना कोइना लेरकांदा ले करि तौबा यावरगे थबा नंग वरौबा यादे अस हंदक्ति केस मयामसिना कइनो आई फोन सो पाइबा ngamdre दाबुदा नंग अदुगी माथि हौसिति नंग ना आइगी फमदगी अनिंगबा पुनमक थुंगलबनिना आइबु थवा सादबा माले फरसु फत्रसु नंग आइगा मरि लेनरक्लिसे
ꯊꯥ ꯑꯃ ꯃꯈꯥꯏ ꯐꯥꯔꯕꯅꯤ ꯊꯝꯕꯥꯜ ꯍꯣꯔꯦꯟ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯑꯩ ꯁꯣꯝꯗ ꯃꯤ ꯈꯔ ꯉꯥꯏ ꯂꯩꯔꯦꯕꯀꯣ ꯍꯣꯔꯦꯟ ꯑꯩ ꯀꯣꯜ ꯇꯧꯔꯛꯑꯒꯦ ꯗꯥꯕꯨꯗꯥ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯅꯍꯥꯟꯁꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯇꯦ ꯃꯦꯁꯦꯖꯁꯨ ꯍꯜꯂꯛꯇꯦ ꯍꯥꯟꯅꯗꯤ ꯑꯩ ꯀꯩꯗꯧꯔꯤ ꯑꯩ ꯆꯥꯔꯕ꯭ꯔꯥ ꯊꯛꯑꯕ꯭ꯔꯥ ꯇꯨꯝꯃꯕ꯭ꯔꯥ ꯑꯩꯕꯨ ꯀꯣꯏꯁꯟ ꯁꯦꯟꯅꯔꯝꯃꯒ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯊꯋꯥ ꯁꯥꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯊꯝꯕꯥꯜ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯦ ꯑꯁ ꯅꯪ ꯃꯤ ꯁꯣꯝꯗ ꯂꯩꯃꯤ ꯀꯣꯟꯅ ꯍꯣꯔꯦꯟ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯍꯥꯏꯔꯒ ꯀꯩꯅꯣ ꯅꯪ ꯑꯗꯨꯝ ꯍꯥꯏꯗꯨꯕꯣ ꯗꯥꯕꯨꯗꯥ ꯑꯩ ꯋꯥ ꯑꯃ ꯈꯛꯇ ꯍꯥꯏꯍꯧꯒꯦ ꯑꯇꯩ ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯟꯅꯔꯁꯨ ꯁꯥꯟꯅꯗ꯭ꯔꯁꯨ ꯍꯣꯔꯦꯟꯗꯤ ꯐꯣꯟ ꯑꯃꯨꯛ ꯄꯥꯏꯔꯛꯇꯕꯁꯨ ꯌꯥꯏ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ ꯑꯁ ꯀꯔꯤꯅꯣ ꯁꯠ ꯁꯠ ꯍꯥꯏꯔꯣꯅꯦ ꯅꯪꯁꯦ ꯄꯨꯔꯥ ꯗꯁꯥꯅꯤꯍꯦ ꯃꯤ ꯁꯣꯝꯗ ꯉꯥꯏ ꯂꯩ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯀꯔꯤꯗꯧꯔꯦ ꯍꯥꯏꯅꯣ ꯗꯥꯕꯨꯗꯥ ꯑꯩ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯀꯔꯤ ꯑꯁ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯁ ꯁꯦꯔꯥ ꯑꯗꯨ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯅꯤꯗ ꯁꯣꯝꯗ ꯏꯃꯥ ꯅꯥꯕꯒꯤ ꯃꯊꯥ ꯁꯥ ꯂꯩꯔꯤ ꯀꯔꯤꯅꯣꯕ ꯅꯪ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣꯕ ꯗꯥꯕꯨꯗꯥ ꯏꯃꯥ ꯅꯥꯕꯁꯨ ꯅꯥꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧ ꯍꯥꯏꯅꯣ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧ ꯍꯥꯏꯅꯣꯕ ꯑꯁ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯩ ꯀꯣꯟꯅ ꯄꯩꯁꯥ ꯄꯤꯔꯛꯑꯁꯨ ꯄꯤꯔꯛꯀꯦ ꯅꯪ ꯀꯅꯥꯗꯩꯅꯣ ꯄꯨꯔꯒ ꯂꯪꯉꯔꯒ ꯇꯧꯔꯒꯅꯦ ꯀꯅꯥꯅꯣ ꯑꯃ ꯆꯠꯔꯣ ꯑꯗꯨꯒ ꯑꯦꯕꯣꯔꯁꯟ ꯑꯃ ꯇꯧꯊꯣꯛꯑꯣ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯍꯧꯖꯤꯛꯅꯦ 이마 나다는 레레 아두기 피범도다 이니 이몽도 부설게 도되노바 난 칸드네요 이마도 나다는 거 하티다 코이게 따모노 부르적크리네바 아스 마두다 아이나 짱앙 야오로 юм도 부설레 코레 아스 까리노 사가이 매암 강나 도이도 세 아이나 하이제니세 그노도 난 땅알 페드르디네 아이 호렘 페사두기 오르죠 홀게 에버선 엄터 떠노보다 카이도다 보드나 하이드보 낭기나 락도 미레 하이데네 나는 강의 와싱도고 미다더라바 아스 아이 솜도 뭐 반톨로군이바 뭐 반톨로고 뭐 하이브니 능 야레세 아이 호랭코나 하르게 아두그네 에브로선 노르가 딩고도 폰도로 나보다 어무도 하이비오바 능 하이두보 게이노 파리 나보드네 워폰 시암나 도와사드라바디 아이 호렌 치르니 후타그라게노 아이 시르니 아두그네 아이 찌마 찌르마다 이 닝티잖아 이 소사이드 노트 이름거니 아두가 나보다기 민수 아두가네 핵 하우부더기 와리 싱세 아이 로니 이르가 타방거니 에 타마 미는 강기스 아이 엄청나고 그리노 능 강기도 그이노미 하 그리노 봐 능 시조바 와마 다 해비야디 아이 와이게 타오세 세능 프레그넨 오래 함나트로 파레세 이바니기 쇼나 타마브니스 아도 수마이 토시 낭내게 우나바 저라우징도 아도 우나시 아도 아이 노이 통하는 다레 락바디 퍼럭 다르네바 노이기 까텔도 아데이다 아이 레르마게 아두가 마펌도도 우나르가 이바니 까리 누미도 젠지게 까리 누미도 짜스게도 파자나 따나라세바 아이 하이지능 타조 솜다이주 게스네 야다바기 도보니 이마 나바두기네 까리네 마타 사바니 아도 파레세 이마 나바수 나바니 아두가 이바니 젠마기 아두가 ꯆꯠꯄꯒꯤ ꯃꯇꯝꯗꯣ ꯐꯖꯅ ꯍꯣꯔꯦꯟ ꯍꯥꯏꯅꯔꯁꯤ ꯁꯨꯃꯥꯏ ꯇꯧ ꯊꯕꯛ ꯆꯠꯄ ꯃꯇꯝꯗꯅꯦ ꯃꯤꯉꯣꯟꯗ ꯑꯩꯈꯣꯏ ꯆꯦꯟꯗꯣꯔꯦ ꯈꯣꯠꯇꯣꯔꯦ ꯀꯔꯤꯝ ꯍꯥꯏꯔꯨꯅꯨꯀꯣ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩꯕ ꯃꯤꯔꯣꯜꯂꯒ ꯆꯦꯜꯂꯦ ꯑꯗꯨ ꯑꯗꯥ ꯍꯥꯏꯅꯕꯗꯣ ꯇꯜꯂꯦꯕ ꯑꯩ ꯍꯥꯏꯖꯦ ꯇꯧꯁꯦ 이점 점나 능 그텐도 보름을 내루게나 하르가 좀 토로 아두그네 아이 그텐도 가라마게바 아싱브라다보다 하이시보 그이누 아싱문이 시리스니네 하이시야 에이 아이부 다정네 아이는 능분 누시바 파기나데 아이쇼 능분 누시드는 말이도 레나 기분나트로 허직 아두고 뭐 비범 몰래 하람니나 그이누 그노 똑다리들 세 아이 와이게 아이 아이드는 레라마담 카르투노 라고 파리다보다 아이쇼 이마기 굴리 레게더블레 아두가 호렌 까텔다 팅나르가 굴리도 레베야니고 야니니 굴리 레부부 꺄ꯝ 꾸이니게 파리 낭수 굴리 레베니 하르가 용덕이 토로 아두가 이마하드네 아이게 짜까니 코까니 까도 까리 마루노 야레고 아이 아이레르마게 아수마사 누미라도다 막 그텔라도다라케 모두들이 아이기 가리에도 동도나 이반이 짰게 그텔 ꯑꯗꯨꯗ ꯂꯩꯕ ꯐꯥꯔꯃꯥꯁꯤꯁꯀꯤ ꯗꯨꯀꯥꯟ ꯑꯃꯗ ꯃꯍꯥꯛꯅ ꯈꯥꯝꯃꯣ ꯍꯥꯏꯗꯨꯅ ꯈꯥꯝꯈꯤ ꯍꯤꯗꯥꯛ ꯂꯩꯈꯤ ꯃꯗꯨꯗꯒꯤ ꯏꯕꯥꯅꯤ ꯊꯧꯔꯒ
ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯎꯅꯕ ꯆꯩꯔꯥꯎ ꯆꯤꯡ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯅ ꯆꯤꯡꯈꯣꯡ ꯃꯈꯥꯗ ꯊꯝꯂꯝꯂꯒ ꯆꯤꯡ ꯃꯊꯛꯇ ꯏꯕꯥꯅꯤ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯔꯤ ꯂꯩꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯗꯥꯕꯨꯗ ꯀꯩ ꯅꯨꯃꯤꯠꯇ ꯆꯠꯁꯦ ꯍꯥꯏꯅꯣ ꯊꯝꯕꯥ ꯑꯩꯅ ꯅꯪꯕꯨ ꯄꯨꯁꯤꯟꯅꯤꯡꯗꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯏꯃꯥ ꯅꯥꯕꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯇꯧꯕꯅꯤ ꯅꯪꯅꯗꯤ ꯑꯩꯅ ꯅꯪꯕꯨ ꯄꯨꯁꯤꯟꯅꯤꯡꯗꯕ ꯑꯣꯏꯅ ꯅꯪꯅ ꯈꯜꯂꯦ ꯏꯃꯥ ꯅꯥꯕꯅꯤꯅ ꯃꯃꯥ ꯅꯥꯔꯤꯉꯩꯗ ꯅꯨꯄꯤ ꯄꯨꯁꯜꯂꯦ ꯍꯥꯏꯗꯅ ꯁꯥꯒꯩ ꯃꯌꯥꯝꯅ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯤ ꯗꯥꯕꯨꯗ ꯑꯩ ꯉꯁꯤꯃꯨꯛ ꯆꯠꯂꯁꯦ ꯍꯥꯏꯕꯒꯤ ꯋꯥ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯗꯥꯕꯨꯗ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯅꯪꯅ ꯈꯤꯇꯪꯗꯤ ꯈꯪꯕꯤꯕ ꯌꯥꯏꯗꯅ ꯊꯝꯕꯥ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯅꯕꯨ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯃꯇꯝ ꯂꯦꯞꯅ ꯁꯦꯟꯅ ꯂꯥꯏꯁꯤꯅꯤ ꯀꯥꯏ ꯂꯩꯒꯦ ꯑꯣꯐꯤꯁꯇꯁꯨ ꯂꯩꯇꯦ ꯑꯩꯅ ꯃꯤ ꯂꯣꯏꯅꯃꯛ ꯍꯪꯉꯤ ꯀꯗꯥꯏꯗꯅꯣꯕ ꯂꯩꯁꯤꯕꯣ ꯀꯩꯅꯣꯅꯦ ꯑꯩ ꯀꯦꯁ ꯑꯃ ꯂꯥꯛꯄꯅꯤ ꯀꯦꯁ ꯑꯃꯒꯤ ꯊꯕꯛ ꯆꯠꯄꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯣꯏꯒꯤ ꯑꯣꯐꯤꯁꯇꯨꯗ ꯂꯩꯕ ꯄꯥꯔꯁꯣꯅꯦꯜ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯂꯩ ꯅꯪ ꯅꯊꯟꯗ ꯀꯦꯁ ꯆꯠꯂꯤꯔꯣ ꯑꯩ ꯅꯍꯥꯟ ꯃꯈꯩ ꯌꯦꯡꯒꯅꯤ ꯌꯦꯡꯉꯩ ꯅꯪꯒꯤ ꯑꯔꯣꯟꯕ ꯅꯪꯒꯤ ꯂꯝꯆꯠ ꯑꯩ ꯃꯨꯟꯅ ꯈꯪꯕ ꯆꯠꯂꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯨꯅ ꯃꯧ ꯑꯃꯒ ꯅꯪꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯇꯥꯔꯕꯅꯤ ꯅꯪꯒꯤ ꯑꯣꯐꯤꯁꯇꯨꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯅꯅꯦ ꯃꯗꯨ ꯇꯝꯕꯗꯒꯤ ꯑꯩ ꯇꯥꯔꯕꯅꯤ ꯑꯁ ꯀꯩꯅꯣꯍꯦ ꯅꯪꯁꯨ ꯑꯁ ꯊꯝꯃꯣꯁꯦ ꯍꯣꯔꯦꯟ ꯂꯥꯛꯑꯒ ꯍꯥꯏꯅꯁꯤꯁꯦ ꯀꯔꯤꯅꯣ ꯅꯪ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤꯗꯨꯕꯣ ꯊꯝꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯅꯥꯛ ꯑꯗꯨꯗ ꯑꯩꯒꯤ ꯋꯥꯁꯦ ꯇꯥꯕ ꯌꯥꯗꯕ ꯅꯨꯄꯤ ꯂꯩꯕ꯭ꯔꯣ 마수 본도 바이올로니 마수 달로 마수 아이나 하리시 달로 마나 이게 계속 보이되는 봐 마팜도 포스팅 쿠디마키 수마이 숑타 시케기노 아무튼 하요네 아스 야레세 아이 호레라가 이 하이게세 타보세 야레 까리노 컹디마시라 나보다 까라노 비두보 아스 탐바 난 뭐 호러브로 아코이 때문이세 아코이 때문에네 아이지 꼬이 짠세나봐 아코이 따도는 이마 보러가 과티 세키드나 아데이다 아코이 때문에나 누피 부살라카니 아두 떠니 아다 떠니나 이몽시도 마이 살랑이버니나 아이네 박한고 이버시다 그런 옥선나가니 고카니나 세나레이님이 나보다 하우지기도 난게 때문에티 아무것도 해비요 나보다 난 좀 빨라브라 아무것도 해비요 봐 난 좀 빨라브라 타마 아이는 하나 하이두디 하우키보 와디 거의 아무것도 흥나르금 세나 아이 농원 하이드로 하이브라 하이다브라바 năng suba aina nang ge hana hoki bo wari aina hangbro ha nang suna yum panduna thani humdi nupa ma gale mine na tro aina no mata madugi wadu no mata hangbra ba oh adudi dabuda ai su nupa ma de yum pa lo ro banina dabuda su nupi amaga se ai hage se tama wa se ipa pasana ai hage se ai su noi ina ma leiba अदो मसी पुनमसे नंग गैगसु थोइबा थौदोक्सि आइनसु नंग नुसिरे नंगनसु आइ नुसिरे इबानी मरी लेनारे सिगुम कंडीशन खरा लेबननेबा हुजिक फिबमसिदे इमानादना लेरे सिदबु आइना नंग अमुक पुसन्दना तोरगदि कोइलांग लांगगा इमुंग मनुंगदुद तौगदो मोंगदु नंगसु खरा खलगा येंगोबा दाबुदा आइयुम पालरे चोमे अदुबु दाबुदा अइगोंदा दाबुदना मिनम लिबसिनदि 아이부 나보다는 사나봇 칸바 마두나트라 하요 마두나트라 아스 타말 아두기 와나티 아이수 세노로 해도이드나 아두고 나보다 와펌시 하나 하이비디 그리가이게 아숙 로르보 공펌싱 아시 탕전링에다 아이부 하나 강한 미럼러버디 나보다 아이 나보다도 그슈 gel모이 아이부 미럼바 아이부 ai thanda sigani haisine ai bu yumda timbiyo ai yum yego bugane ai thanda hucha dano sigani ai yumda timbiyo as thama ai ni haisi nang karinu karim gyan tadre yaris pai karo ai ngonda thien karo ai yumda timbiyo yum yego buga ai hu thak tuna sigani
ꯑꯩꯅꯦ ꯑꯩ ꯉꯁꯤꯗꯒꯤ ꯗꯥꯕꯨꯗꯒ ꯃꯔꯤ ꯂꯣꯏꯅꯔꯦ ꯑꯗꯨꯕꯨ ꯗꯥꯕꯨꯗ ꯑꯩꯕꯨ ꯗꯥꯕꯨꯗꯅ ꯃꯤꯅꯝꯕꯗꯨꯗꯤ ꯑꯩꯗꯤ ꯌꯥꯕ ꯉꯝꯃꯣꯏ ꯗꯥꯕꯨꯗꯅ ꯆꯠꯊꯔꯤꯕꯁꯤꯡ ꯑꯁꯦ ꯑꯩ ꯂꯣꯏꯅ ꯈꯪꯍꯟꯒꯅꯤ ꯃꯤꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯅꯤ ꯀꯔꯤ ꯀꯔꯤ ꯗꯥꯕꯨꯗ ꯊꯥꯗꯣꯛ ꯑꯩꯒꯤ ꯈꯨꯠꯁꯤ ꯊꯥꯗꯣꯛ ꯃꯤ ꯂꯣꯏꯅ ꯈꯪꯍꯟꯒꯅꯤꯗꯤ ꯀꯔꯤ ꯑꯩꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯤ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯔꯒ ꯂꯣꯏꯔꯦ ꯑꯦꯕꯣꯔꯁꯟ ꯇꯧꯕꯗꯨ ꯀꯣꯛ ꯑꯦꯕꯣꯔꯁꯟ ꯇꯧꯅꯤ ꯅꯪꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯔꯒ ꯂꯣꯏꯔꯦ ꯑꯁ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡ ꯄꯟꯒꯅꯤ ꯑꯩꯕꯨ ꯍꯥꯏꯗꯣꯛꯀꯅꯤ ꯀꯥꯏꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯅꯪꯅ ꯃꯗꯨ ꯍꯥꯏꯗꯣꯛꯑꯦꯅ ꯈꯜꯂꯣ ꯑꯩ ꯀꯔꯤ ꯑꯣꯏꯒꯗꯒꯦꯕ ꯗꯥꯕꯨꯗ 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 하기로 줌요르가 능 나무다 하이 줌요르가 하기래다 줌요르가 신이다 줌요르가 시드ring이다 뭐 품마시도인 하독비르게 나무다 소로 흔들어 버려 그이 동네에도 돼 그이 동네 버려 어도 돼 이거 머리 리는 봐 보지 마포마시다 타고비야 돼 이게 폰데 아이나 이게 가리데 타마메 징탁 아시디기나 징콩포버디 파냐암나 라피 마기 폰도 그래 그래 마기 폰도 마기 폰 스위치 오프 진콩 해교부가 뚜리엘드 타다 그럴까 노래 그리내리 뭐 샤마탄도 시접어 많아봐 샤시디 시디 아무나 룸이네 시디 타봉 뭐랄까 많이 당네 우마타가시다 아이는 마부 당갈 버송은 뭐해 어떻게 감도 봐 시기 우마자시다 망각 섬지 예실레가 핵다 탐람나게 시디 뭐 공신의 바시가 서로 쫓은 게 뭐 사무탄데 시잡아디 말라로이 아이 뭐 폼시 델리비아로이 뭐 폼시 델리버디 소이드는 뭐 심전 말락라버수 아이는 뭐 폼시 델리버디 아이는 니 소이드 아이라니 아이 민 핫바만 기는 말로이라 시부 시러버니니 아래 아이 답나 찡나치게 막 하다 착하게 ꯑꯁꯨꯝꯅ ꯁꯥꯔ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩ ꯇꯞꯅ ꯇꯞꯅ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨ ꯇꯣꯡꯈꯤ ꯃꯍꯥꯛꯀꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯕ ꯃꯣꯕꯥꯏꯜ ꯑꯗꯨ ꯑꯩꯅ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯂꯩꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯊꯥꯗꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯈꯤ ꯌꯥꯝꯅ ꯐꯖꯩ ꯅꯪꯒꯤ ꯄ꯭ꯂꯥꯟ ꯌꯥꯝꯅ ꯐꯖꯩ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯦꯁꯥꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃ ꯃꯃꯥꯗꯨꯅ ꯈꯪꯉꯝꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯌꯥꯝꯅ ꯊꯨꯅ ꯐꯥꯔꯤꯁꯤ ꯐꯥꯕ ꯉꯝꯂꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨꯗ ꯅꯪꯁꯨ ꯄꯨꯂꯤꯁꯅꯤ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ ꯁꯤꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ DNA ꯑꯗꯨꯒ ꯆꯤꯡꯅꯔꯕꯗꯤ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯀꯨꯟ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ DNA ꯃꯁꯤꯗ ꯃꯦꯆꯤꯡ ꯑꯣꯏꯔꯛꯂꯕꯗꯤ ꯑꯗꯨꯝ ꯐꯥꯗꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇꯦ ꯑꯃꯅ ꯀꯣꯜ ꯗꯤꯇꯦꯜꯁ ꯔꯦꯀꯣꯔꯗ ꯅꯪꯅ ꯃꯣꯕꯥꯏꯜ ꯑꯗꯨ ꯇꯨꯔꯦꯟꯗ ꯍꯨꯟꯗꯣꯛꯈ꯭ꯔꯕꯁꯨ ꯅꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯍꯥꯏꯕꯁꯤ ꯀꯣꯜ ꯗꯤꯇꯦꯜꯁ ꯔꯦꯀꯣꯔꯗꯇ ꯑꯗꯨꯝ ꯈꯪ ꯍꯣꯏ ꯅꯪ ꯌꯥꯝ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯩ ꯃꯗꯨꯒꯤ ꯁꯤꯝ ꯑꯗꯨ ꯅꯪꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯝꯗꯦ ꯑꯗꯨꯕꯨ ꯁꯤꯝ ꯑꯗꯨ ꯁꯤꯖꯤꯟꯅꯔꯤꯕ ꯐꯣꯟ ꯑꯗꯨꯒꯤ IMEI ꯅꯝꯕꯔ ꯑꯗꯨꯗꯤ
call details record adu da tumyo buda phana hai singna nangna crime torosu crime to bumi di police ki khutagi ke dongai da nan thopadi ngamde la nupi macha du nangna minambi ke da borabadi nang nungchina drasya ahanwa mayum palu bada halakpada marai bak thirabi adubu amuk hanjilga nang thingna badagi nang na mabu thajabada magi thawai dunu nang bu yaram gadro amuk thai magi thawai dunu nang bu yaram gadro ba yaram gadro mashi nang na tokkibudugi hairu gadine naran yarabasu thubugi pen banai roine Sir, I should get up with sir. I'm to epic, sir. Gaidorigame. Sir, I should sir Buddha Secret Fu be Yogi, sir. Gariginogame. Sir, as you go to box the Korean in that already, sir. I am a quick I should do so, see out the sir. Pujolugame. Adu Makok Shohner. Mangak Sam the Gina. Makong Kuning Povada. Kai don't know Marang Marang Lakano. Fagni, sir. I am to Fujago, sir. I am to level Genjagi. Sir Buddha, what do we be at the go? I think I'm a part of a missing in the Hanmaka when a Purukudo, civil sing the Yamna Poor sir. Adu, sir, I had a police order me. I do Gasuma Hamato was out of food river, sir. What do we at the go, sir? Yeah, sir. Sir, Nagano, sir. Sir, what do we at the go, sir? Sir, what do we at the go? Sir, what do we at the go, sir? Sir, what do we at the Sir, what do we at the go? Sir, what do we at the go, sir? Sir, Asumna Budabu food in a Wahang Pangtoki Maral Punama Yazaki Amadi Tampa Amadi TAYAI TAYAI Masigi Saisidi Yananga Mazani Mahana Mayumpalaga Tambana Haidokaba Aduga Mahaki and Bapama Sumana Ponabonaba Kayata Patriban Mana Kalibo Kanchibokarino de Tampa Maduni Quinning Isi Tangai Senu PSC Mahana Pusan Basu Mana Pamde Adubu Mihara Sisa Taki Bagimaramdi Tambana Wapamasi Haidokani Haibo Wapamadin Tambana Haidokani Haibo Wapamasi Haidana Kariguma Mafamadu Gina Totuna Chalmunabadi Chingaduda Tambal Sigidabamati. Anyway, Hausumaral Suya Zerbanina, Mihara Sigimatanga Sarsi Tankalaga, Gorna Pirko Cheraka to the Mahana Lobatav. Day Masiguma Misty Sidri Papa, Toria like a hot Padunapik. Tampa, I could get Aina Sidamibu, Hectamoxiba get Cheraki by say, Yamatana told. Sibamaki Cheraki can have it hazard. Adugatampa. Mihat asigid mo pirag labasu chahitara mama madu yongtring the bel da muthokrabadi jarak pirubagi karikana mangjari besi kanano asibata na mangsi adurabadi lamdam masida leriba haugalak liba nupi kya asiguma thongdoksing asi thoktana nanmagidama masa na wakhal loksing season aduna punsigi khongpham thangba yamna tangai phade tamba awaba tabadana awaba gi chaitheng khangani wari tari ba minadi Oh, Nungai da Haidano Kankibi. Adubu, I get Punchi talk nobody got it over the Gahabdo. Madugi Kontando, talk drinking the Hana Kalabadi. Sweden Maki Afabalami Karadi Lakani Kalitama. Sir, Bimo, Kaidor. Sir, Tamalgimokonopa, Bobby Laser. Okay. Jungle. Something. Sir, I'm the Jungle, sir. Bobby, Jungle. Sidapom. Sir. I Pumjaro, sir. I couldn't touch up the sir. Me heart put the party, sir. Canano, sir. Me heart put the Canano, sir. Bobby, me heart put the Atakanasonati. Imana Haiba, Esai Mahibadu, Matuchume. Hibadi, sir. Esai Hibadi, sir. I need a monkey to be able to Wasakidaba. Covered a sea of a lady hide of Hobuda, police station the Paulo Buakida, sir. Money. Madumoni Bobby. The cinema can tangle kiba complainado. Mahak tanning kitabanati. Todo do the Mahak Yawanina. Kanganing the Mahana case ado, locaning the Maduna Maramuraga,
ꯈꯪꯖꯟ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅꯅꯤ ꯍꯥꯏꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯦ ꯁꯥꯔ ꯕꯣꯕꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯁꯤꯕꯒꯤ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯐꯪꯈꯤꯕ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯂꯩꯕꯒꯤ ꯆꯦ ꯑꯗꯨꯒ ꯀꯣꯜ ꯗꯤꯇꯦꯜꯁ ꯔꯦꯀꯣꯔꯗ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ CCTVꯒꯤ ꯐꯨꯇꯦꯖ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯐꯥꯒꯠꯈꯤꯕꯅꯤ ꯁꯥꯔ ꯃꯍꯥꯛꯀꯤ ꯃꯁꯛꯇꯣ ꯑꯝꯇ ꯌꯦꯡꯖꯒꯦ ꯁꯥꯔ ꯃꯍꯥꯛꯄꯨ ꯍꯥꯠꯂꯒ ꯁꯥꯔ ꯏꯆꯦꯒꯤ ꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯂꯃꯟꯗꯣ ꯑꯃꯨꯛꯇ ꯈꯨꯝꯖꯒꯦ ꯁꯥꯔ ꯑꯗꯨꯒ ꯁꯥꯔ ꯑꯩꯕꯨꯁꯨ ꯖꯦꯜꯗ ꯊꯝꯖꯟꯕꯤꯌꯨ ꯑꯩ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯄꯥꯝꯃꯤ ꯁꯥꯔ ꯑꯩ ꯃꯍꯥꯛꯄꯨ ꯍꯥꯠꯆꯒꯦ ꯁꯥꯔ ꯉꯥꯏꯈꯣ ꯕꯣꯕꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯈꯨꯠꯇ ꯑꯥꯏꯟ ꯄꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯑꯣꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯐꯥꯎꯕꯅ ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯗꯦꯅꯤ ꯍꯧꯖꯤꯛ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯅꯪꯒꯤ ꯏꯆꯦ ꯊꯝꯕꯥꯜꯒꯤ ꯑꯁꯣꯏꯕ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯃꯨꯛ ꯌꯨꯝ ꯄꯥꯜꯂꯨꯔꯦ ꯃꯗꯨꯗ ꯁꯣꯏꯔꯨꯔꯦ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕꯨ ꯇꯔꯥꯏ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯕ ꯌꯥꯕ ꯅꯠꯇꯦ ꯈꯪꯅꯔꯤꯕ ꯆꯥꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯁꯤꯅ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯏ ꯃꯁꯤꯒꯤ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯩꯅ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯊꯥꯖꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯤ ꯑꯃꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯃꯔꯝ ꯀꯔꯤ ꯂꯩ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯜꯂꯕ꯭ꯔꯥ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯃꯈꯣꯏ ꯏꯃꯨꯡ ꯀꯔꯤ ꯇꯧꯏ ꯁꯦꯜ ꯄꯥꯏꯕ ꯄꯥꯏꯗꯕꯒꯤ ꯋꯥꯐꯝ ꯅꯠꯇꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯊꯃꯣꯏ ꯁꯦꯡꯅꯕ ꯑꯃꯈꯛ ꯆꯪꯏ ꯃꯁꯤꯒꯤꯗꯃꯛ ꯁꯨꯞꯅꯒꯤ ꯄꯣꯠꯁꯛ ꯑꯅꯤꯈꯛ ꯆꯪꯏ ꯃꯗꯨꯗꯤ ꯊꯃꯣꯏ ꯑꯅꯤꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯅ ꯑꯃꯕు ꯊꯥꯖꯅꯕ ꯑꯗꯨꯕꯨ ꯇꯧꯊꯣꯔꯛꯄ ꯃꯑꯣꯡ ꯃꯇꯧ ꯈꯔꯅ ꯊꯥꯖꯅꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯊꯥꯖꯅꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯊꯃꯣꯏ ꯄꯤꯊꯣꯛꯅꯔꯨꯕꯅ ꯊꯃꯣꯏꯅ ꯊꯃꯣꯏꯕꯨ ꯂꯥꯞꯊꯣꯛꯅꯔꯛꯄꯅꯤ ꯃꯗꯨꯗꯒꯤ ꯊꯃꯣꯏꯗꯨꯅ ꯊꯃꯣꯏꯗꯨ ꯍꯥꯠꯄ ꯉꯝꯂꯛꯄꯅꯤ ꯁꯥꯔ ꯕꯣꯕꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯑꯃꯗꯤ ꯏꯃꯥꯕꯨ ꯅꯣꯛꯍꯟꯕ ꯍꯥꯏꯕꯁꯤ ꯅꯉꯣꯟꯗ ꯂꯩꯔꯤ ꯊꯝꯕꯥꯜꯒꯤ ꯃꯔꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯈꯤꯕꯅꯅꯤ ꯍꯥꯏꯅ ꯂꯧꯔꯁꯤ ꯍꯧꯖꯤꯛ ꯏꯃꯥꯒꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯅꯅꯕꯒꯤꯗꯃꯛ ꯃꯈꯥ ꯇꯥꯕꯗꯤ ꯅꯪꯅ ꯍꯣꯠꯅꯕ ꯇꯥꯕꯅꯤꯅꯦ ꯕꯣꯕꯤ ꯑꯗꯨꯒ ꯑꯩꯅ ꯅꯉꯣꯟꯗ ꯊꯥꯖꯕ ꯄꯤꯔꯤ ꯊꯝꯕꯥꯜꯕꯨ ꯍꯥꯠꯂꯤꯕ SI ꯕꯨꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯍꯟꯅꯕꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ ꯐꯒꯅꯤ ꯁꯥꯔ ꯃꯥꯕꯨ ꯂꯦꯝꯅ ꯊꯥꯕꯤꯒꯅꯨ ꯁꯥꯔ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯁꯥꯔ ꯕꯣꯕꯤ ꯋꯥꯈꯜꯗꯨ ꯈꯔ ꯐꯥꯊꯣꯛꯀꯣ ꯏꯆꯦꯅ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯕꯁꯨ ꯏꯃꯥꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯗꯣ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯔꯕꯅꯤ ꯐꯒꯅꯤ ꯁꯥꯔ ꯑꯩ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯦ ꯁꯥꯔ ꯑꯃꯨꯛꯇ ꯆꯪꯖꯔꯒꯦ ꯁꯥꯔ ꯀꯩꯗꯧꯔꯦ ꯀꯥꯃꯩ ꯁꯥꯔ ꯑꯩꯅ ꯄꯥꯏꯕ ꯆꯩꯁꯨ ꯇꯦꯛꯍꯧꯔꯦ ꯁꯥꯔꯅ ꯄꯥꯏꯔꯝꯕ ꯆꯩꯗꯨꯁꯨ ꯂꯣꯏꯅ ꯇꯦꯛꯍꯧꯔꯦ ꯁꯥꯔꯒꯤ ꯁꯤꯒꯤ ꯇꯦꯕꯜꯗ ꯂꯩꯕ ꯏꯁꯤꯡꯁꯦ ꯊꯛꯄ ꯌꯥꯒꯗ꯭ꯔꯥ ꯁꯥꯔ ꯀꯩꯗꯧꯔꯒꯦ ꯀꯥꯃꯩ ꯁꯥꯔ SI ꯕꯨꯗ ꯐꯨꯕꯗ ꯑꯩꯒꯤ ꯗꯝ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ ꯁꯥꯔ ꯊꯧꯅꯦ ꯏꯁꯤꯡꯗꯣ ꯊꯧꯅꯦ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯐꯨꯔꯣꯅ ꯌꯥꯔꯅꯤ ꯁꯥꯔ ꯍꯧꯖꯤꯛꯇꯤ ꯐꯨꯐꯝꯁꯨ ꯂꯩꯍꯧꯗ꯭ꯔꯦꯗ ꯁꯥꯔ ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯊꯛꯈꯤꯒꯦ ꯁꯥꯔ ꯌꯥꯔꯦꯅꯦ 이싱도 ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯅꯦ ꯁꯥꯔꯒꯤ ꯏꯁꯤꯡꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯋꯦ ꯁꯥꯔ ꯑꯩꯈꯣꯏꯅ ꯊꯛꯄ ꯏꯁꯤꯡꯒ ꯃꯥꯟꯅꯗꯦ ꯁꯥꯔ ꯁꯥꯔꯒꯤꯁꯤꯅ ꯀꯔꯤꯅꯣ ꯁꯛꯇꯤ ꯄꯥꯋꯔ ꯌꯥꯎꯒꯗꯕ ꯃꯥꯜꯂꯦ ꯀꯔꯤꯅꯣ ꯀꯃꯥꯏ ꯍꯥꯏꯗꯨꯕꯣ ꯁꯥꯔꯒꯤ ꯏꯁꯤꯡꯁꯤ ꯌꯥꯝꯅ ꯍꯥꯎꯋꯦꯕ ꯁꯥꯔ ꯍꯧꯖꯤꯛꯇꯤ ꯍꯧꯖꯤꯛꯄꯨꯗꯤ ꯃꯈꯥ ꯇꯥꯅ ꯐꯨꯕꯤꯔꯔꯣꯏꯗ ꯐꯨꯐꯝꯁꯨ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ ꯁꯥꯔꯅ ꯃꯥꯕꯨ ꯀꯩ ꯑꯗꯨꯃꯥꯏꯅ ꯃꯔꯥꯡ ꯐꯨ ꯍꯥꯏꯕꯗꯣ ꯁꯥꯔ ꯑꯗꯨꯕꯨ ꯑꯩꯅ ꯐꯨꯕꯗ ꯈꯔꯗꯤ ꯁꯣꯏꯗꯣꯛꯈ꯭ꯔꯦ ꯀꯩꯅꯣ ꯀꯃꯥꯏꯅ ꯍꯥꯏꯗꯨꯕꯣ ꯀꯃꯥꯏꯅ ꯐꯨꯔꯤꯅꯣ ꯁꯥꯔꯅꯗꯤ ꯃꯥꯕꯨ ꯐꯨꯕꯗ ꯃꯈꯣꯡꯗꯒꯤꯅ ꯃꯉꯛ ꯁꯝꯕꯕꯨꯗ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯡꯍꯜꯂꯣ ꯍꯥꯏꯕꯗꯣ ꯁꯥꯔ ꯑꯩꯅ ꯐꯨꯕꯗ ꯑꯣꯟꯅ ꯊꯣꯛꯈ꯭ꯔꯦ ꯀꯃꯥꯏꯅ ꯐꯨꯔꯤꯕ ꯅꯪꯅ ꯐꯨꯕꯗꯨ ꯍꯦꯟꯗꯣꯛꯇꯨꯅ ꯁꯤꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯨꯛ ꯖꯦꯜ ꯆꯪꯅꯤꯅꯦ ꯁꯥꯔ ꯁꯤꯕꯒꯤꯗꯤ ꯁꯤꯗꯦꯗ ꯁꯥꯔ ꯑꯗꯨ ꯁꯥꯔꯅ ꯐꯨꯕꯗꯗꯤ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯡꯍꯜꯂꯣ ꯍꯥꯏꯕꯗꯣ ꯁꯥꯔ ꯑꯩꯅ ꯐꯨꯕꯗꯗꯤ ꯀꯩꯒꯤ ꯑꯗꯨꯝꯅ ꯂꯥꯡꯉꯒ ꯁꯥꯔ ꯑꯃꯨꯛ ꯀ꯭ꯔꯣꯁꯤꯡ ꯑꯣꯏꯅ ꯑꯃꯨꯛ ꯊꯝꯕꯗ ꯁꯥꯔ ꯀ꯭ꯔꯣꯁ ꯃꯥꯔꯛ ꯂꯣꯏꯅ ꯃꯥꯜꯍꯧꯔꯦ ꯁꯥꯔ ꯒꯃꯩ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯔꯤꯅꯣꯕ ꯁꯥꯔꯅꯗꯤ ꯃꯔꯥꯡ ꯂꯥꯡꯍꯜꯂꯣ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯃꯀꯛ ꯑꯃꯨꯛ ꯂꯥꯡꯍꯜꯂꯒ ꯁꯥꯔꯅ ꯐꯩꯅ ꯂꯥꯡꯍꯟꯕꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯐꯨꯐꯝ ꯂꯩꯇꯕꯗꯒꯤ ꯁꯥꯔ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯃꯨꯛ ꯐꯩꯅ ꯇꯧꯕꯗ ꯀ꯭ꯔꯣꯁꯤꯡ ꯆꯠꯈꯤꯕꯅꯤꯗ ꯁꯥꯔ ꯑꯗꯨꯕꯨ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯅꯪꯕꯣ ꯈꯪꯗꯦꯗ ꯁꯥꯔ ꯂꯥꯛꯂꯦ Inspector TAYAI
ꯄꯨꯊꯅꯕ ꯀꯟꯕꯤꯅꯕ Thank you sir Welcome ꯄꯨꯊꯅꯕ Diamond FM Radio Diamond FM Radio 91.2 Diamond Radio Channel ꯂꯧꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯪꯂꯥꯟꯅꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯄꯣꯠꯊꯣꯛ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯣꯏꯖꯔꯤꯕ ꯐꯧꯗ ꯇꯤꯟ ꯇꯥꯕ ꯍꯥꯏꯕꯁꯤ ꯂꯧꯃꯤꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯑꯃꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯗꯒꯤ ꯀꯔꯝꯅ ꯀꯣꯛꯀꯅꯤ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟ ꯀꯔꯝꯅ ꯃꯪꯐꯥꯎꯅꯒꯅꯤ ꯂꯧꯃꯤꯁꯤꯡꯅ ꯍꯧꯖꯤꯛꯇꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤꯗꯒꯤ ꯂꯧꯃꯤꯁꯤꯡꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤꯕꯨ ꯀꯣꯛꯍꯟꯕ ꯉꯝꯕ ꯂꯥꯛꯂꯤ ꯚꯔꯣꯁ ꯁꯤꯖꯤꯟꯅꯕꯅ ꯑꯗꯣꯝꯒꯤ ꯐꯧ ꯄꯥꯝꯕꯤꯁꯤꯡꯗ ꯃꯥꯡ ꯇꯥꯛꯍꯜꯂꯤꯕ ꯇꯤꯟ ꯄꯨꯝꯅꯃꯛꯄꯨ ꯉꯥꯛꯊꯣꯛꯍꯟꯕ ꯉꯝꯃꯤ ꯚꯔꯣꯁ ꯁꯤꯖꯤꯟꯅꯕꯅ ꯄꯥꯝꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯍꯥꯏꯕꯗු ꯑꯣꯏꯍꯜꯂꯤ ꯃꯁꯤꯅ ꯂꯧꯃꯤꯁꯤꯡꯒꯤ ꯃꯪꯂꯥꯟ ꯀꯌꯥꯕꯨ ꯃꯪꯐꯥꯎꯅꯅꯕ ꯍꯣꯠꯅꯕꯗ ꯚꯔꯣꯁꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯂꯧꯃꯤꯁꯤꯡꯒꯤ ꯊꯥꯖꯕꯅꯤ ꯑꯗꯥꯃꯥꯒꯤ ꯚꯔꯣꯁ ꯁꯤꯖꯤꯟꯅꯕꯤꯌꯨ ꯂꯧꯃꯤꯒꯤ ꯊꯋꯥꯏ ꯑꯣꯏꯔꯕ ꯑꯗꯥꯃꯥꯒꯤ ꯚꯔꯣꯁ ꯁꯤꯖꯤꯟꯅꯕꯅ ꯆꯥꯊꯣꯛ ꯍꯦꯜꯍꯜꯂꯤ ꯚꯔꯣꯁ ꯁꯤꯖꯤꯟꯅꯕꯅ ꯄꯥꯝꯕꯤꯒꯤ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯄ ꯍꯦꯜꯂꯤ ꯚꯔꯣꯁ ꯁꯤꯖꯤꯟꯅꯕꯅ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯉꯥꯛꯊꯣꯛꯍꯟꯕ ꯉꯝꯃꯤ ꯂꯧꯃꯤꯁꯤꯡꯒꯤ ꯊꯋꯥꯏꯅꯤ ꯚꯔꯣꯁ ꯑꯗꯥꯃꯥꯒꯤ ꯚꯔꯣꯁ ꯆꯥꯊꯣꯛ ꯍꯦꯟꯅ ꯂꯩꯍꯟꯕꯤꯌꯨ ꯄꯣꯠꯊꯣꯛ ꯍꯦꯟꯅ ꯄꯨꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯚꯔꯣꯁ ꯁꯤꯖꯤꯟꯅꯕꯤꯌꯨ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯇꯩ ꯑꯃ ꯂꯩꯇ꯭ꯔꯤ ꯑꯗꯥꯃꯥꯒꯤ ꯚꯔꯣꯁ ꯐꯪꯐꯝꯁꯤꯡꯗꯤ SC Enterprises ꯁꯉꯥꯛꯐꯝ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯃꯅꯥꯛ ꯅꯛꯄ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯌꯣꯟꯐꯝ ꯗꯨꯀꯥꯟꯁꯤꯡ ꯀꯣꯔꯣꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯝꯕꯩ ꯑꯃ ꯍꯥꯏꯔꯒꯗꯤ ꯚꯦꯛꯁꯤꯅꯦꯁꯟ ꯍꯥꯏꯕꯗꯤ ꯀꯣꯔꯣꯅꯥꯒꯤ ꯇꯤꯀꯥ ꯊꯥꯗꯣꯛꯄꯤꯕ ꯑꯗꯣꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯄ ꯚꯦꯛꯁꯤꯅꯦꯁꯟ ꯁꯦꯟꯇꯔ ꯍꯥꯡꯂꯤꯕ ꯃꯐꯝ ꯅꯠꯇ꯭ꯔꯒ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯕꯤꯌꯨ ꯇꯝꯊꯤꯔꯕ ꯀꯣꯔꯣꯅꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯍꯥꯏꯔꯕꯗꯤ ꯚꯦꯛꯁꯤꯅꯦꯁꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯞꯊꯣꯛꯄꯤꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯆꯍꯤꯅ 19 ꯑꯃꯗꯤ 19ꯒꯤ ꯃꯊꯛ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯥꯔꯣꯒ꯭ꯌ ꯁꯦꯇꯨ ꯑꯦꯞ ꯅꯠꯇ꯭ꯔꯒ ꯀꯣꯋꯤꯟ ꯄꯣꯔꯇꯦꯜ ꯅꯠꯇ꯭ꯔꯒ ꯑꯦꯞ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯃꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯑꯗꯣꯝ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯀꯣꯚꯤꯗ ꯂꯩꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯎꯄꯥꯏ ꯑꯁꯤ ꯁꯤꯖꯤꯟꯅꯕꯤꯌꯨ ꯈꯪꯍꯟꯖꯔꯤꯕ ꯌꯨꯅꯤꯁꯦꯐ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯔꯦꯗꯤꯑꯣ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯣꯏꯅꯅ 91.2 ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯃꯅꯤꯄꯨꯔ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯈꯣꯡꯖꯣꯝ ꯐꯪꯕꯤꯔꯒꯅꯤ Exotica ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯄ ꯂꯧꯒꯤ ꯀꯦꯞꯁꯨꯜ ꯇꯦꯠ ꯒ꯭ꯔꯦꯅꯨꯜ ꯐꯣꯔꯃꯨꯂꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯋꯤꯂꯣꯋꯨꯠ ꯀ꯭ꯔꯣꯞ ꯁꯥꯏꯟꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯍꯣꯡꯀꯣꯡꯗ ꯕꯦꯁ ꯑꯣꯏꯕ ꯀꯝꯄꯦꯅꯤ ꯑꯃꯅ ꯁꯥꯕ ꯍꯤꯗꯥꯛ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯔꯤꯕ Exotica ꯍꯤꯗꯥꯛ ꯑꯁꯤ ꯍꯤꯗꯥꯛ ꯃꯈꯜ ꯑꯅꯤ ꯍꯥꯏꯕꯗꯤ ꯀꯥꯔꯇꯦꯞ ꯍꯥꯏꯗ꯭रोक्लोराइड 4% ꯄ꯭ꯔꯤꯄꯣꯅꯤꯜ 0.5% CG ꯑꯅꯤ ꯄꯨꯟꯅ ꯃꯤꯛꯁꯔ ꯐꯣꯝꯗ ꯗꯕꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯏꯅꯕ ꯂꯧꯐꯝꯒꯤ ꯁꯥꯕ ꯍꯤꯗꯥꯛ ꯑꯃꯅꯤ Exoticana ꯂꯧꯐꯝꯗ ꯃꯇꯝ ꯀꯨꯏꯅ ꯇꯤꯟꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ Exoticana ꯃꯅꯥ ꯀꯛꯄꯤ ꯃꯅꯥ ꯆꯤꯛꯄ ꯃꯅꯥ ꯀꯣꯟꯁꯤꯟꯕꯤ ꯃꯔꯥ ꯄꯨꯝꯕꯤ ꯎꯁꯤꯡꯁꯥ ꯃꯥꯟꯕꯤ ꯃꯔꯦꯛ ꯋꯥꯏꯀꯨꯞ ꯃꯥꯟꯕꯤ ꯑꯃꯗꯤ ꯂꯧꯃꯤꯅ ꯃꯤꯄꯥꯏꯅꯔꯤꯕ ꯇꯤꯟ ꯃꯌꯥꯝꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯁꯤꯖꯤꯟꯅꯕꯤꯌꯨ Exotica ꯑꯗꯨꯒꯨꯝꯂꯕ ꯑꯣꯔꯤꯖꯤꯅꯦꯜ ꯄꯦꯇꯦꯟ ꯔꯥꯏꯠ ꯐꯪꯂꯕ ꯄ꯭ꯔꯗꯛ ꯑꯃꯅꯤ ꯂꯧꯃꯤꯒꯤꯗꯃꯛ ꯍꯤꯗꯥꯛ ꯑꯁꯤꯒꯤ ꯐꯪꯐꯝꯅ ꯑꯗꯣꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯥꯛ ꯅꯛꯄ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯌꯣꯟꯐꯝꯁꯤꯡ Admission open. Imprint Science Academy Sangangai. Opposite Airport Main Gate. Class 11 Science Tamnabagidamak online registration housing. Website http://imprintscienceacademy.co.in. Under the guidance of Oza Sarakanta Maibam, former lecturer Messi. Oza Rajib Chongtham, former lecturer Messi. Oza Ranjan Vaishnav, former lecturer Millennium Institute of Sciences. Oza Zayantani Thogzam, former lecturer Extra Age. Kudong Chava Singdi, Ahanba category da, admission fee, school uniform, tuition fee, coaching fee, loinana book grant sing, free ujigani. Ani suba category da, half admission fee, loinana, free school uniform, amadi, free coaching fee, amadi, book grant. Om suba category da, half admission fee, loinana, book grant. Mari suba category da, first installment da, free half book grant.
Manga saba category da book grant. First sub basis for categories 1 to 5. Akang naba seat masing ni ahan malak pada khudong chaba pijagani. Amadi nupa masa nupi masa singi tongan tongan ba boarding leje. Bas sama event service ki khudong chaba su leje. Ako pamarol gi dama call to view 700579161A. Loinana 9862722880. Imprint Science Academy Changagai. Opposite Airport Main Gate. अथुबगी ओइना इंखोल अमा योंजरी नेशनल हाईवे 102 की हेक मनाक्ता फिट 19 पाकपा फिट कुन्ना असांगबो ओइबा पुन्ना 360 स्क्वायर फीट ओइबा लमसी अचिनबा अमगिदमा थादोकचरी मफमना कियाम सिफाई खोंनांग अहनबी ऑपोजिट लमजिंगबा ग्रुप अशोक लेले अकोपा मरोलगिदमा 9366288419 CS संजय शर्मा अथुबगी ओइना इंखोल अमा योंजरी इंखोल असिगी अपाकपा 75 फीट लोइनना असांगबदा 200 फीट मफमना सापम ममांग लेकाई अचिनबा अमगिदमा थादोकचरी पाम्बिबा मियोइसिंगना 7906649799 लोइनना 9612709783 थागतचबा फोंदोकचबा नुंगसंग मतम सांगना चिकपा नाबा पोंबा मनुंग चंगबा यादबा ई ताबा मनुंग तोयना चंगनिंगबा फावबा ख्वांग नाबा लेंगबाल नाबा खुदिमा कबीराज फुंद्रेमयुम जुबिदा हिदाक अमुक्तंग थकपदा पुंगफा फाबा ngamle हाइना डायमंड रेडियो की मतेंगना मेदाम मोहन हना थागतचरी बसिंग करीना मोहन हाइरोक पार्ट 2 लोकराम नोबिन सिंह ओखोंग सांगमय लेकाय अचोबोया मयुम उचिवा लैसांगथेम रॉबिन्सन सिंह लंगथबाल मखालेकाय थोय कोइरिंगई जोय सिंह चौथे पुरुन लाइनिंग खुल चांदेल इनाउबी थौबाल वांगताबा ओक्रम खन्नबियु तानबियु कबीराज फुंद्रेमयुम जुबिदा बेंगुन मखा मेन रोड अकुपा मरोल की दमा कॉल तोबियु 9402783274 विपुल ग्रेनुल लोफम न ख्वाइदगी पामजबा अफबा हार्मोन ने मशी हापना फौमरा यामना सलहले लौफम दा हापखिबा यूरिया डायमंड पोटास सिंगबा हार मपुंग फाना सुखत बंगमली फौ मचा मरंग काइना पोहली मरु संग सरोंग मसिंग यामंदुन